ꯀꯅꯥꯅ ꯇꯧꯏꯁꯦ? ꯅꯨꯄꯤꯁꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅ ꯑꯩꯅ ꯍꯥꯏꯔꯒ ꯃꯑꯣꯡ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯐꯤ ꯁꯦꯠꯂꯒ ꯊꯝꯃꯤꯁꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥ ꯌꯨꯝꯁꯤꯒꯤ ꯃꯧꯅꯦ ꯍꯥꯏ ꯅꯠꯇ꯭ꯔꯥ? ꯅꯨꯄꯤꯁꯤꯅ ꯇꯧꯕꯗ ꯅꯥ ꯂꯣꯏ ꯌꯥꯔꯗ꯭ꯔꯥ? ꯐꯅꯦꯛ ꯁꯦꯠꯂꯁꯨ ꯐꯤꯔꯦꯟꯕ ꯌꯥꯔꯣꯏ. ꯃꯥ ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇꯦ. ꯃꯥꯅ ꯇꯧꯏꯁꯦ ꯗꯗꯥꯅ ꯌꯥꯗꯅ ꯇꯧꯏꯅꯦ. ꯍꯧꯖꯤꯛꯃꯛ ꯍꯥꯏ ꯂꯥꯛꯑꯣ. ꯂꯥꯛꯑꯣ. ꯍꯧꯖꯤꯛꯃꯛ ꯍꯥꯏ ꯂꯥꯛꯑꯣ. ꯑꯩ ꯉꯥꯏꯈꯣꯁꯦ. ꯃꯤꯅꯥꯏꯅ ꯀꯅꯥꯅꯣ ꯃꯄꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯇꯧꯉꯝꯕꯤꯁꯤꯗ ꯑꯝꯇ ꯇꯥꯛꯑꯣ ꯗꯗꯥ. ꯗꯗꯥ ꯀꯩꯅꯣ ꯅꯪ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯔꯤꯗꯨꯕꯣ? 이제 하이나 좀 거울하게. 아이나 필리스 얌 농아이트라 말래. 바깥비견. ꯍꯣꯏ ꯑꯩ ꯑꯣꯏꯅꯤꯡꯕ ꯃꯑꯣꯡꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯕꯨꯗꯤ ꯌꯥꯝ ꯃꯒꯨꯟ ꯂꯩꯅ ꯈꯜꯂꯤ. 이제기 ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯀꯩꯁꯨ ꯃꯨꯜꯂꯣꯏ. 이제기 ꯑꯗꯨꯝ ꯑꯣꯏꯕꯤꯌꯨ. ꯊꯣꯏ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. 이바니. ꯁꯅꯥꯇꯣꯏ. ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯐꯝꯁꯤꯁꯨ ꯌꯧꯔꯛꯑꯕ. ꯀꯔꯤ ꯊꯕꯛ ꯂꯩꯒꯦ ꯅꯪꯅ ꯃꯐꯝꯁꯤ ꯌꯧꯔꯛꯑꯝꯃꯤꯁꯦ? ꯁꯅꯥꯇꯣꯏ. ꯅꯨꯄꯤꯁꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧ ꯂꯥꯛꯄꯅꯣ? ꯇꯥꯃꯣ ꯑꯩꯁꯨ ꯈꯪꯗꯦ ꯀꯩꯗꯧꯕꯩꯅꯣ ꯃꯥ ꯃꯐꯝꯁꯤ ꯂꯥꯛꯏꯁꯦ. ꯑꯩꯁꯨ ꯍꯪꯉꯝꯃꯤꯅꯦ. ꯀꯣꯏꯕ ꯂꯥꯛꯑꯝꯕꯅꯤ. ꯁꯟꯗꯦ ꯑꯣꯏꯕꯗꯨꯗ. ꯑꯩꯅ ꯍꯪꯕꯗꯤ ꯃꯗꯨ ꯅꯠꯇꯦꯅꯦ. ꯑꯗꯨꯒ ꯃꯐꯝꯁꯦ ꯅꯪꯒꯤ ꯄꯣꯊꯥꯐꯝ ꯀꯣꯏꯐꯝ ꯅꯠꯇꯦ. ꯇꯥꯃꯣꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯅꯤ. ꯇꯥꯃꯣ ꯍꯥꯏꯕꯗꯤ ꯀꯅꯥ? ꯇꯥꯃꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯏꯅꯥꯎꯄꯥꯁꯦ. ꯇꯥꯃꯣ ꯃꯥꯅ ꯍꯥꯏꯁꯦ ꯑꯔꯥꯟꯕꯅꯦ. ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯁꯨꯝ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯕꯅꯦ. ꯈꯪꯍꯧꯗꯅ ꯃꯥꯅ ꯁꯤꯗ ꯆꯪꯉꯛꯑꯒ. ꯀꯔꯤ? ꯇꯥꯃꯣꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯄꯨꯔꯛꯏ ꯅꯠꯇ꯭ꯔꯣ? ꯐꯣꯡꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤ. ꯇꯥꯃꯣ ꯃꯥꯅ ꯍꯥꯏꯁꯦ ꯃꯆꯤꯟ ꯊꯤꯔꯤꯅꯦ. ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯁꯤꯗ ꯂꯩꯖꯔꯝꯕꯅꯦ ꯇꯥꯃꯣ. ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤꯕꯣ? ꯃꯥꯃꯥ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ. ꯍꯣꯏ ꯀꯞꯇꯣꯡ ꯊꯨꯒꯥꯏꯔꯕ ꯅꯨꯄꯥꯗ ꯅꯝꯗꯅ ꯂꯩꯁꯤꯟꯕ ꯈꯛꯇꯅꯤꯅꯦ ꯅꯪꯅ ꯍꯩꯔꯤꯁꯦ. ꯍꯦ ꯅꯨꯄꯥ ꯀꯌꯥꯗꯤ ꯁꯨꯔꯦ ꯅꯪꯅ ꯐꯥꯏꯁꯦ. ꯑꯩꯗꯤ ꯅꯪꯁꯦ ꯂꯩꯁꯥꯕꯤꯕꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯅꯦ. ꯍꯣꯏ ꯃꯧ ꯍꯜꯂꯛꯄꯤ ꯃꯥꯜꯂꯤꯅꯦ ꯅꯪꯁꯦ. ꯂꯨꯍꯣꯡꯕꯁꯦ ꯑꯩꯅ ꯄꯥꯝꯃꯒ ꯍꯣꯡꯒꯗꯕ ꯅꯠꯇꯦ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. ꯇꯥꯃꯣ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ. ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯦ. ꯑꯩꯈꯣই ꯇꯥꯃꯣꯅ ꯑꯍꯟꯒꯤ ꯃꯆꯥꯅꯤ. ꯑꯩꯅ ꯑꯇꯣꯝꯕꯤ. ꯑꯗꯨꯅ ꯇꯥꯃꯣꯅ ꯑꯩꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ. ꯂꯨꯍꯣꯡꯕꯁꯦ ꯃꯥꯅ ꯁꯤꯟꯕꯤꯕꯅꯦ. ꯑꯩ ꯏꯁꯥꯅ ꯌꯥꯕ ꯅꯠꯇꯦ. ꯃꯥꯅ ꯅꯝꯗꯅ ꯁꯤꯟꯕꯅꯦ. ꯂꯨꯍꯣꯡꯒꯗꯧꯔꯕ ꯇꯥꯃꯣꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯊꯣꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯄꯥꯝꯃꯦ. ꯃꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯗꯣꯏꯅꯣ? ꯑꯣꯏꯔꯔꯣꯏ. ꯇꯥꯃꯣꯗꯤ ꯅꯨꯄꯤ ꯑꯃꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯈꯤꯅꯤ. ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯗ꯭ꯔꯕꯁꯨ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯉꯝꯃꯣꯏ. ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯑꯩꯁꯨ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤ. ꯑꯩ ꯇꯥꯃꯣꯒ ꯂꯥꯞꯅꯕ ꯄꯥꯝꯗꯦ. ꯇꯥꯃꯣ ꯁꯅꯥꯇꯣꯏ. ꯅꯪ ꯆꯠꯂꯣ. ꯃꯥ ꯆꯠꯄ ꯌꯥꯔꯣꯏ. ꯅꯪ ꯁꯤ ꯅꯨꯄꯤꯅꯤꯀꯣ. ꯑꯗꯨꯛ ꯇꯧ ꯉꯝꯕ. ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯗ ꯁꯣꯝꯅ ꯑꯁꯥꯝ ꯌꯦꯠꯂꯤꯁꯤꯕꯣ? ꯍꯣꯏꯅꯦ. ꯄꯣꯛꯃꯤꯟꯅꯗꯕꯅꯤꯅ ꯅꯅꯥꯎꯄꯥꯒꯤ ꯊꯃꯣꯏꯗꯤ ꯅꯪ ꯈꯪꯕ ꯉꯝꯃꯣꯏꯅꯦ. ꯇꯥꯃꯣ ꯍꯧꯖꯤꯛꯃꯛ ꯑꯩ ꯄꯨꯗꯨꯅ ꯆꯠꯂꯨ. ꯁꯦ
ꯑꯩ ꯄꯨꯗꯨꯅ ꯆꯠꯂꯣ ꯁꯅꯥꯊꯣꯏ ꯅꯪ ꯌꯨꯝ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯇꯥꯃꯣ ꯇꯥꯃꯣ ꯍꯣꯏ ꯅꯪꯁꯦ ꯏꯀꯥꯏꯕꯗꯤ ꯐꯖꯅ ꯈꯪꯗꯕꯖꯥꯠꯅꯤꯅꯦ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯅꯪꯁꯦ ꯅꯨꯄꯤꯅꯦꯅ ꯌꯦꯡꯕꯤꯕꯅꯦ ꯑꯗꯨꯕꯨ ꯅꯪꯁꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯦ ngasi haba numisitagi aigi yumda khongun tarakpasu yaroi hek taraba nang sidagi sum hinjaladine nangbu hatpa faw ngame ꯉꯝꯃꯤꯕ ꯇꯥꯒꯨꯝ ꯇꯧꯏꯗꯣ ꯊꯣꯏꯅ ꯀꯤꯕꯤꯒꯗꯕ ꯅꯠꯇꯦ ꯑꯩ ꯌꯦꯡꯅꯤꯡꯕ ꯑꯐꯕꯗ ꯅꯪꯅ ꯌꯦꯜꯂꯛꯄꯁꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ ꯑꯁꯤꯕꯨ ꯀꯩꯅꯥ ꯀꯠꯇ꯭ꯔꯤꯉꯩꯗꯗꯤ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯝꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯅꯦ ꯐꯅ ꯊꯤꯅ ꯉꯥꯡꯉꯁꯨ ꯃꯆꯤꯟꯒ ꯁꯨꯝ ꯈꯨꯝꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯏꯁꯤꯕꯣ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯑꯦꯅꯦ maugi dress kanana sela leyo haige nang yum sigi 이소시 ꯐꯥꯎꯗ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ Again nang umamlagi tayo mundo kung pansumana nung si puloy tirusia nupi sinane yum sila leiri makai yum sama kadang wongani ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯅꯨꯄꯥꯗꯣ ꯃꯍꯥꯛ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯃꯨꯛ ꯍꯤꯡꯈꯤꯒꯅꯤ imungsidagi nangna pamisi kaino sel kya pamge ꯁꯤꯗ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯁꯦ ꯑꯇꯣꯝꯕꯤ ꯑꯣꯏꯅꯤꯡꯉꯤꯔꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯉꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯔꯤꯕꯅꯤ ꯇꯥꯝꯆꯥ ꯊꯥꯖꯗꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯂꯨꯍꯣꯡꯗꯦ ꯍꯥꯏꯕꯈꯛ ꯉꯥꯏꯔꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯊꯨꯕꯗ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯈꯥ ꯇꯝꯊꯕꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯑꯗꯨ ꯂꯣꯏꯕ ꯉꯥꯏꯔꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯆꯍꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯅꯤꯅ ꯂꯨꯍꯣꯡꯉꯗꯤꯅꯦ ꯅꯣꯏ ꯃꯌꯥꯝ ꯍꯧ 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 ꯇꯧꯒꯗꯕꯅꯤꯀꯣ ꯍꯣꯏꯅꯦꯅꯦ ꯐꯔꯦ ꯐꯔꯦ ꯅꯦꯅꯦꯁꯨ ꯆꯪꯅꯕ ꯇꯧꯔꯒꯦ ꯅꯪꯁꯨ ꯏꯟꯊꯤꯖꯅ ꯆꯠꯅꯕ ꯇꯧꯔꯣꯀꯣ tongsabu nupi nati da henba mase aigi imungda yelakadu nupi ni kaino kamai yelaktoino akoi sanathoibu mana phana bonari sanathoibo phasunu kaino masak adyam phajayisidi masak phajaba nupina phababu kaidawe hage ꯌꯥꯝꯕꯨꯡꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏ ꯌꯥꯔꯤꯕꯣ kari yambung aba ꯊꯧꯒꯜꯂꯝ ꯌꯥꯎꯗꯦꯅ ꯁꯨꯝ ꯀꯧꯖꯕꯅꯦ